Akashbani Imphal RK Gorani na pau pazari ahanbada maroiba pau Manipur dangarang pawda puna miyo election yangkai nipan chatter humpunipan COVID-19 positive oiki miyo election ni punipan samapan ani naba fakre naba phabagi sangcha da marphumdoi dasmik ani amada leire Rajya Sarkar na COVID-19 thengna ba sexual thorang kya lokhat pe leptri sexual thorang ona jila tareta thamlapa curfew makhata na sangdokre Laiba asa huji COVID-19 ni naba phurapki sangcha da marphudra mari dasmik mapan ahum yaure amasung United Kingdom da virtual ena pangtok kadoriba G7 ge outreach session da Pradhan Mantri Narendra Modi saru yagani Rajya kharada lockdown athing basing komthokna rabasu COVID-19 laiset ki akiba laiba maramna miyamna section ba watpi thong sing tokpina ba haijari yariba makai yumdagi chathok tana laibiyu tangai fadana chathok labadi face mask upiyu foot taruk ke social distancing thambiyu mai mit amadi khusa toina hamdok tana tarutana na thambiyu sungsoi soidana vaccine kapthokpiyu covid kabi lena pausing damak national helpline number 01123978046 natraga 1075 ta phone tawbiba yagani COVID-19 ngal thokna batangai fadwa chana kanglong singa na satpi na ba saisakpi sorokhaibam umonina appeal tawraduna hai miyambu sorokhaibam umonina khurumjari nungsiraba ireisa sing tamthiraba COVID-19 laisattagi kanjana bagidamak aikhoi amuk hanna section phirep lawminarasi COVID ki vaccine soidana kapthokpiyu face mask soidana uppiyu mi amaga gi marakta foot taruk lapna leibiyu hand sanitizer sizinabiyu hand wash natraga sapon sizinaduna khutsa sengna hambiyu laichat asidagi ngakthoknaba matam gi laingakna piba tangai phadaba satna kanglon sing aikhoi khudingmakna ngakna chatminasi section bahaibasina laichat asi sanghandanabagi khwaidagi pharaba pambaini mayambu amukka hanna khurumjari Haujik mapungoiba pau Manipur dangarang phawda punna miyo lising yangkai nipan chatret humpunipan COVID-19 positive oiki madugumang da miyo lising ni punipan samapan ani naba fakre naba phabagi sangcha da marphumdoi dasmik ani amada leire Rajya gi COVID-19 command control room na ngarang numudawam thokpat chero madahai haukiba pung kunmai da puna sample lising tar kasanipan kun test tawda miyo chatruk marphu taret positive oiba thengna ki Naungna positive occupation adi manung da Imphal West ki chani kunthra ma thoi Imphal East ki cham ga yangkai taruk Surachanpur di humpu mari Kakching dagi humpu umdoi Thobal dagi yangkai mapan Bishnupur dagi yangkai nipan amasung Kangpokpi dagi tarama thoi yauri COVID anaba mi tarama pan ngarang laikhidre masi thara hauju phawda laiset aista sikip apun number sing samapan nimpu mari sure hauju apun be active case ma sing lising nipan ga samapan kuni thoi leiri Manipur dangarang COVID-19 nabadi phagalapki sang khwaidigi wangki punamiyo lising amaga chama manga COVID laicheteki naba phaduna discharge tawki Rajya asi oina hauju phawda COVID-19 ge vaccine kakhi apun bami gi masing lakh mari lising yangkai tare chatruk sure Rajya Sarkar na COVID-19 thengna ba sexual thorang kya lokhat pe leptri tongan jila tareta thamlakpa curfew makhata na thaas ki kuntra phawba sangdokre jila sing adudi Imphal West, Imphal East, Bishnupur, Thobal, Kakching, Surachanpur amasung Ukhrul jilani Rajya ke Chief Secretary Dr. Rajesh Kumar thokpat cherol amada hai curfew manung dhana lekhi bathing basing adum makhata na lekhi gani adumoinamak airline city booking reservation office amasung Imphal gi MSRTC complex ta laiba Railway Booking Observation Office ti nongmai jingnatan atay nimit sit ayu pung tara dagi nungthil pung ani fawba COVID ki SOP sing mapung phana ngana chatpagaloina na hangani COVID-19 laichat ta singnar pa kudimak thengna na ba sarkar na pakat paya ba thabak sing paikhatli laina asti ngal thokna bi khwaidi muroiba thawong amadi miyamna achuma paun thina khangan bagaloina na haksel lamsu ya pa yumbal mantralai ne piba section tharong sing adu mapung phana ngana chatpa haibishini laichat asi thengna na pakat ba tharong gi saruk amu aina kendra amadi rajya sarkar singna miyamna hanglakpa COVID-19 ngamai laina bo hang singi pakum pina bagi damak helpline number sing hangdokle Women and Child Development Mantralaya Child Helpline Number 1098, Social Justice and Empowerment Mantralaya Senior Citizens Helpline Number 14567, amasung Psychological Support Helpline Number 08046110007. Rajya Helpline Number na 0385241116
68 amasung 18003453 ni tabiriba pawo si akasbani Imphal dagini haujuk phawbda leibaga si koina covid-19 gi active case masing lak tara mathoi lising kun mathoi chatruk humdra mathoi handharakle Haksel Mantralay na hai haukiba pung kunmari da active case ki masing lising ni putaruk chani marphu mathoi handhaki haukiba pung kunmari da covid ki anoba case lising marpudra mathoi chatret ani thengna bagaloina na haukiba numit mari ni esta nongmoda thengnaba active case ki masing lak amagi makhada leirakli ngarang thangna thana ko mapani suba nimit oina covid ki naba pharak mi gi masingna positive oi masing dagi helekli leiba agasta hauju covid-19 naba pharak ki sangsada marpudra mari dasming mapan ahum yaure hauki bapung konmari da covid ki anaba lak ama lesing kontra mari chawnga marphu naba phaki bagaloina na leiba agasta hauju phawdalaina aste ki naba phaki ba mi gi masing koti ani la humudra tare lesing marpudra hele hauki bapung konmari da covid ki anaba lesing ahumga chamri ahum sikhi bagaloina na leina aste ki sikhi mi gi masing lak ahum lesing humpu humdoi subna humdra mapan sure test obgi sangso lepna hengalak bagaloina na hauju phawda sample koti kontra tare makhairom test tawkhre Leibag asi ko in hauju phawda mi koti konmari lak marpudra humdoi hena covid-19 vaccine kapkre Haksel Mantralay na hai ngarang mi la kontra mathoi lising yang kai hena covid-19 vaccine kapki Kendra na hauju phawda rajya singam so union territory singda covid ke vaccine dose koti konmanga lak humpu hena pikre vaccine sing adu kendra na lem na amde rajya sing hakthena na leibigi mangong singda pikhi bani Kendra Haksel Mantralay na hai hauju phawda vaccine dose koti konmari lak nimpu mari hena sijinna kre Haujik vaccine dose koti ma lak tara threat hena rajya sing amasung union territory singda lemhori Mantralay na hai vaccine dose lak kontare lising kun matoi su rajya sing amsu union territory singda nimit humni manung de piragani Nagaland ngarang mi sam tara truk no covid-19 positive oiba thingnare masi tharga rajya sta covid-19 positive oiba apun ba masing lising kulum dai samri humpu taruk sure mi chani ma pana naba phaki apun ba masing lising tara ni pan changa marpu taret sure Amarom da laichet asde mi mari laikhidre masi tharga sikhi ba apun masing samri kontra mathoi sure hauji active case de mi lising ahum chatet humdra taret leiri Assam dangarang COVID-19 positive oibedagi pharapki sang sada ani dasming ama tarukta laiki sarkar gi pauna hai ngarang mi lak ama lesing humudra hena COVID-19 test tawki maduda mi chatru humputaru positive oibe thengnaki mokhoi singadu ayambana Kamrup jila dagi ni hairi Amarom da rajya asi oina COVID-19 na pharapki sang sada mai pun nipan dasmik nipan ahum da leire lachet dasi dangarang mi kun mapan laikhidre Meghalaya sarkar is Khasi Hills jila da thamlokpa lockdown ge matam tha asi kunma thoi phawga sangdokre masi hairiba jila asta covid lachiti masing hengalakpategi tangai fana lockdown ge matam masi sangdorakpani Mantri Mandal gi mifam loiba tungda Mukhyamantri Konrad ke sangman hai rajya aski tongan jila singthasu haujik oiriba pibe masi yenglaga tangai phadaba session throng sulakut kadabani mahakna hai rajya aski oina covid-19 positive jamna wanglamba adu haujik tapna hantharakle adu mainama ka hena kudong thiba thak adudi yaudre Universal Immunization Program gi makhada Nagaland da sahi manga gi makhada leb angang sing pneumococcal vaccine kapi thabak haukre awang nopo lamdang gi oina rajya asna vaccine asi kapani panch rajya oire rajya haksel vibhag na hai Kohima khungang gi primary health center da vaccine kapi thabak paksana pangthokhi Pradhan Mantri Narendra Modi United Kingdom da virtual oina ngasi amasung hayang pangthokadaba G7 gi awang muthaki outreach session da saruk yagani Pradhan Mantri na G7 awang muthaki mifem da saruk yaba achanda ki asina anirak subani United Kingdom gi Pradhan Mantri Boris Johnson na Sri Modi bu mifem masi saruk yanana ba barton tawrakhi Loisilakpada COVID-19 ngak thokna ba face mask upa phutaruk lamdana leiwa khutsa amadi maimi tarutanana thamba haiba asama thong ahum singang na chatpina ba amukhane ningsingjari aroibada maroiba paw amuk hanna Manipur dangarang phawda puna mi election yang kai nipan chatre humpunipan COVID-19 positive oiki mi election ni punipan chamapan ani naba phakre naba phabagi sangsa da marphum de dasmik ani amada leire Rajya sarkar COVID-19 thengnana ba session thorang kelokot peleptri session thorang oina jila tareta thamlakpa curfew makatana sangdokre Leibag asta hauja COVID-19 naba pharapki sangsa da marphudra mari dasmik mapan ahum yaure amasung United Kingdom da virtual aina pangthokka dariba G7 gi outreach session da Pradhan Mantri Narendra Modi saruk yagani pauloi jare